Ningtham thai sioro amnina ing bosi so sum hora ai tari baran hema bok nangbo o tare lage kari haige mapubo nang nai bu kau bo ai ngarang numidang nang bo ingonda hawai jar omna na ba si hong mana heu hai kidro hey madu ginin he aina ayuki walking halak pada asi haibong mana hektona khawga haplaga puraisha asi haibong mana hoire ko khawda hapaga purai dudia ai di walking halakpada insang na pi am leiraga purai male dum khalure da tida anu thangsida wakhan baba saradana she numit mari mangani gidi konarani ai phasana thamjilu hoi kadai thamjilu rage ai isu Chanu khombidi kadai chakra ising asabana iru maithajaraga lai thawmaiga thalama poni aduga ipubo walking chatpa hala ani edana sangom londana mangra ga ngan bo hona hauri ye hey isu se nupi oijarabsu hauna lon chat khangna lai shu phajana magi research ka haidu tawjari basidane aidi nungai jari nin he isugi matauda nungai jari sibu mapubo mathanda warboy khanbiru rabro mabo isugi matau yengbada yam nungai jari poni kaino ibubo sangomga manga nganbaga puthokjare kadai isunu semba sangom manga angan maduga mahau yenge hey piro se sina ibubo ki oibiro aduga sina ibembo ki oibiro kadai la iboke naksida phamula hoi bo koi punna nungsa yai aiduna sanmina se hoi bo sangom thaga mangra chaba shishu hawi he ai nangara kathien masada hawai jalona ba nung hawai maru akuppa leiba satpaduda na makadang li saubina mangra ngang bo ngau bo maya mama porakpado sengnabadagi leire imni bhanu bo hawi ne hawi ibo hawai ja lonabagi nung hawai akuppa khalisibu kaigino bema nung hawai asobana lon laga semba hawai jadi ombada hauba suwatli aduga mahau suwatli aduga nung hawai akuppa sina lolaga semba hawai jadi ombada mari samnaduna hauraga mahau su yam hele adubu kaigino baibo madu ibokti kaigino khangde bo ai bema se porki masak mataugi matungina magul su adum tongan ba adum leiba yawi ko ibubo kari pota adumaina khenaba magul leige dusu amta haibiyune se panda hairagana matum taba pandagi sangtak tawba pana mahau adum helen he sangtak tawba panduna mukhi pana sengbani aduga matum tabaduna ganga pan hariduni ganga pan ibo panyon basingna panyon lido matum tabana ayamboina tawi asangbadudi yaw udebo nap launa mukhi pana mahaule be henjarasu taba watpanina sathokti khara dum mawale aduga ganga pana
matum tana yamna tabanina sathok yamna leibadagi inkon koibasingna mahaugi khandana sathok leibaromda khandana matum tabi ganga pan oina thanarimnidana adugira kaithenda matum tabi pan yamna yonbada unadrise mani adugini adugone suibe ma aluda su angubaga angangmagada kenaba dum leiko adune ibubo kari dano khenaba leirisibo se alu anguba leige hairabdi matum taba aludagi mayung sangtak taw aluna mahaw dum heli adugane alu angangba leige hairagana matum taba alu oina khanduna leigedamni ko adu ibubo karigino alu angangbadana matum taba khallaga leigadawrisibo se alu angangba sangbadi se mangra dawna thumtak tawbanina mahaw watlini aduga matum taba alu angangmana top mahaw ama leina hawbani ko bema nahan waidi piktak tawba alu angangba ESEI haiba mayam thanarame yongsak alu ironba sida ESEI alu ga ironbagi mahaw dudi karida ironi hawbagi jata mapalai pot nateda adu kaigino ibo adu hawba alu do kaithenda yonbadi iu debo ESEI hairiba alu dudi pangchaw dana piktak tawraga matum taba alu ni do aduna sathok leitabadagi inkol koibasingna ESEI hairiba alu se sum thanaraktisini dana as hawra potsingse chathok watpadagi sum thanaraktre ko adunin he suibe ma nahan wai thanaramba kayama asum musilak edana adu oiradi nung hawai maru achaubaga akuppaga kari khenaba alu matum tabaga asangbaga kari khenaba alu angangba matum tabaga asangbaga kari khenaba aduga ESEI alu dana kari ahenba magun yawbage haibado university da puraga changing tokso orage ningtham matam haisi syangamnina nungthingi matam sisu tension ba sum hor et tawrise ai taribane hemabo ai nangi hawaija lol madubu om yabagi matam yaruktribrane he o yare hawai loliba pressure cooker ga ising asabaga sumangda thangdoraknaba tawrage ada phawriba hawaija omna baluba bachasi loksinduna sumangda thambirage se pressure cooker se hana thangdora ese thamo hai adu aide da thamone adudi ising asaba taxi ga chenja muka duga hawaijar mahi hamna ba khujaya saubaduga angta lauthogige lauthuro ai nangi ngasigi hawaisi pajanadi mulle he chenja mukta haidaba loiramnina ising asaba sina phajana chamaga omna na batawrasi se ai kana lakujano ne aikoi amubina khongibsibo aikoi beto lakugini dana mangna khongibsidia ai amubi ai khara khongmabdi yare ne ai beto mama chango la aina ngasila isidi hawai zalombagi ombagi matamga chap chanare nungaijare da se morashi da pam yani mama innate nangna lakthokna lakbabu ai kari leirege ne mama da karigumba amasum haizage na lakzari bani betom biya ine hawai zar mahisi kita thaudana ine na madu da harakpado ngasai digi ngaijari bani se mahi da natana mapang khara su yawramni nungaijare da ine ngasidi ningthungna aina pamjaba hawaijar mahi se pena mukta thakserege thau ei ok trega su am hailune haige ok tribau haige
Betombi, aibu nangi kari tau hairim no ne ha. Mama, ningtham tanglaglabanina ngari namba hawrage sum tawjaba. Nahanwai mama na tabi khiba ngari kharung khinaba phaisingdo irei leisilaktare. Aduna phai chani chahumdang amukta tabiyu haijege haiduna lakcharibane mama. Betombiya. Ine. Utongari manam nungsibado nangida dum leye ine. Sahi lelaba manamga yang laubi. Hauji sune. Yumda kairaga dum yoliye. Hey, nang sahi lelaba manamga yang laubi hairakpaduda. Hey, chakpu kamlam langkhala ine. Phana hai sabani mama. Pan irombadadi phana hawba otongari na lonbadagidi. Ahawba hentak na lonbaduna hawbadi adum heliko mama. Pando hentak thakduna ironbaduda. Maiti moroki ngangtak tawa machu na lokpadudi. Ubada tin chungdaba ngampu na tine. Hoine mama. U morok, usi morok thakduna pan ironbasidine. Machu do ngoro hengawraduna. Yengbadadi otona haina khidrebo. Adubudi masu phajaba mingna mahau leina sabadugidamaktani maitai morok edana hainaripsi. Ine na hek suba ngasangi hentak nganglap tawdugi mahaududi haudik phawba kawba ngamdribo ine. Kumsi merada phaba ngasangdudi phawdok khotoktana hentak sunana balaknari. Hakum suba ngasang hentak matum mari mangaromdi hentak sapuda dum yaurida. Do ine. Haune. Engonda hentak matumdo khakta oirabasu khaibiyuba. Pugo. Hawaijar ombasi loraga lokthokpiruge pugo. Ado ine ngaside ai pujararoi. Hey. Kona pujarage. Karigino ne kona puge amu hairiduna. Maram leye mama. Kari maram lege hayune. Ine aigi ngari kharung khinaba mama na charugi phai tabiritana. Phai singdo taba loiraga phai lawba lakpa matamda otongari manam nungsibado puraga lakjage. Nangi sibu potka sinasi hairiro. Tawnu de beto sei utongari pawada paman yawraba matamsida. Utongari ga henta kangrungu onaba haibidu nang mangjani Madugi da makta kadi mata khambirunu mama. Phare akhoi hentak sapuda yawruba hentak kangdrum singse ine akhoi imung ani tangkhai hegena rasiko. Hoine. Haima, aini imungda maipu kanna hogotana hotnaringai sida aikhu ibubokti sumangda su mangonda su leiramdrene tawrise khada haida mu charkhrajano haima aying basida la hekluri manini tawrise as la mayam ama pudana laise ontong ingamani ba ibubok maipu puthore ingre ai be ma ai nabim poknadi Hawaiya yomna bala leite haibududa sum hekluri min he ingmana lori he ingamani se ibubo maipu se yaiduna ne nakhuna sado amukta sanbiu morasiu sida leijare tanja khangbi siri hey shudani dana ai kadai khut sa se amukta sange se mai nangsi changle mai sire mai haiduni ko Han haisi osiladi mai tikpasidagi hena nungaiba laitene tawrise. Hawaijar kaina bairu mai thajabadi loire. La khita hekpi oidu hekpi grajala ne. Ai hekluraga thammabasini hey kona gadram tu yemuse. Siwaradi konarani. Hoida ngahaktang dum maipu tiktana laithokigeda. Ibetun gi ngari chapfugi charugi phai tabiyo hairambadudha losinaba hotnabada ngarang ngumidang pana thengwa phawwa tabani losin birage dana lobo ko hekla abdi phagadawni se adum lakchani da taba losin bi do pharamni koi amubina khongi si ma lakpagi boram yaisya
Mama, oh Mama, aigi phaidubu taba loibirabro. Hai, ibema. Mama. Kanna honaduna ngarang numidang phana thiengma phaw ta duna loisilabnin he. As, onthongna nungai sakreda. Se, moras da phamaga maiputi use. Ah, maiputi paga lairi. Ine. How. Ngari kharungi mayai wai manam yamna nungsiba matangi utongari ne pudare ise. Sidi yamida. Ine. Tapu macha amada chena namsinduna thambiraga khairaga adum lokthokduna chabiyo. Ngai khone. Henta chapu da yengubdabu. Henta kangdrum manga khaktabu ngaira mine tawrisibo. As ine henta kangdrum ani khakta oirabasu adum yajare. Karigi ani khakta pijarune ge. Henta kangdrum ahum dum pithoaga loiredana. Wah, ngasidi aise daw yamna yai he. Yumda leiba mukhi panduga hentak thaktuna irombado fajana phamaga chatharuge ngasidi. Ibe tombi. Mama. Nangni hentak pambusi su pamida ko. Se. Amukta fajana phamune mai tiksine se. Phani mama. Aina toina laktabsida amubisina aisi sakhangra male khongjimko. Mama. Ai ini hanga mamanga unajage na laksari ne. Hai. Ai tare buran he mamen bo. Ai koi thoiba lai ne he. Thoro un he. Kari haiba. Ai koi thoiba lai haiba. Thoiba lai ne. Ai ma thoiba. Inen. Nang di nahangai kadai chatluya. Inen aise. Nahangai di iramdam sigi khogi soibum puthokpa mafamsingdo adu sinba thungna sum chatsarure. Oh. Adu nangbu kari lam yaurage ne. As inen aina yauriba lamsi nongpok maikaidana ne. Soibum khwaidigi puthokpada maming chalaba kwatha. Andagi kaksing. Andagi muk nongsup maikaidana none. Awangkhun nungba. Andagi soidon puthokpada mafam khwaidigi maming chalise lamhangdong. Hojikti akhona lamangdo ka hainari. Lamangdong haido. Bisenpur da adui mafam da isum koina sum chatsarubani. Nang di mafam singdu da chatluri bore. Ibunga nangna khaw singdu da pore idubu kari none. Inehen tu sina ne. Kwathagi soibumni. Sisina kaksingi. Sina kaksingi. Adigi sisina noniyegi ni. Tu sina nungbagi. Andagi sida leriba sisina awangkhungi. Adugane inehen tu sisina lamangdongi soidonduni. Nungaireda. Handakti soibumga soidongi asengba mahaudu jayeng tawduna yeng taredana. Yeng tare. Itagi khonjen tabada itagi phamnaba mora puthora ine. Se. Phamu ibunga phamu. Inehen. Yengo. Sanu khombi. Dai. Aina handak salubasida nangi research work ta su kanaga dogba khara num ai thiraga purabani ko. Yam nungai jere dite. Adu ibungo. Haibiu tema. Karigumba mata hangjage ba. Haibiu kari no hambini do. Ibungona soibum adum haibiri. Soibumga soijinga anisibu. Sini daitema. Soijin haisina yumda sana na ba semba oina tawi. Aduga soijin sembaga soibum sembaga sem sabagi mawongsu kharamgai den dum heta khena baleida. Soijin sembaga soibum sembaga anigi khena bado amukta hayu ai yamna khangningi. Hoi tema. Soijin sembagi mawongsidii tema ahan bada ising punnamada ising hapaga haibung hairiba haise masigi masiat ama pung muksi thadaga thamedana. Adugi matungda haibung mase tung lokhokadoiba. Andagi masigi matungda soijin semnaba pana soireba usoi masiat singdo madu thadaraga muk numit humni marini tingaga sum thammaba matungdane atingba usoi masiat singdo lokhalaga hongu mana andagi lana singba singsna yomsillaga ne hapta musi omaga thamgadoiba. Adudagi di soijin andum oire. Aduga soibum hairisina kamain tawna semiba. Aduburo inehan. Soibum sembadi khoigi haibung mahidaga tingba khotpado. Tawdre. Tongtak tawba mafam amada wagi phak amada phajana makhada tharaga wana saba lep yongsit wangba wagi kot ama ikoi koina
ꯐꯖꯅ ꯈꯤꯜꯂꯅꯤ ꯑꯗꯨꯒ ꯍꯣꯡꯉꯨ ꯃꯅꯥ ꯑꯗꯒꯤ ꯂꯥ ꯑꯗꯒꯤ ꯂꯩꯍꯧꯔꯥꯒꯨꯝꯕꯅ ꯐꯖꯅ ꯃꯈꯥ ꯊꯥꯔꯒ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯑꯁꯣꯏꯕ ꯎꯁꯣꯏꯁꯤꯡꯗꯣ ꯃꯗꯨ ꯃꯔꯣꯟ ꯅꯥꯏꯅ ꯍꯥꯞꯄꯒ ꯁꯨꯝ ꯁꯦꯝꯕꯁꯤꯅꯅꯦ ꯁꯣꯏꯕꯨꯝ ꯁꯦꯝꯕꯒꯤ ꯃꯑꯣꯡꯅꯤ ꯏꯅꯦ ꯑꯗꯨꯒꯅꯦ ꯏꯇꯩ ꯁꯣꯏꯗꯣꯟ ꯁꯦꯝꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯝꯃꯤꯕ ꯁꯣꯏꯗꯣꯟ ꯁꯦꯝꯃꯤꯕ ꯋꯥ ꯃꯈꯜꯁꯤꯒꯤ ꯃꯃꯤꯡꯁꯦ ꯅꯥꯠꯋꯥ ꯀꯧꯏ ꯅꯥꯠꯋꯥ ꯀꯧꯋꯦꯕ ꯅꯥꯠꯋꯥꯒꯤ ꯑꯄꯤꯛꯄ ꯁꯥꯡꯇꯛ ꯇꯧꯕ ꯎꯁꯣꯏꯁꯤ ꯂꯃꯥꯡꯗꯣꯡꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯆꯤꯡꯁꯤꯡꯗꯣ ꯑꯗꯩꯗꯨꯗ ꯐꯖꯅ ꯐꯪꯕꯅꯅꯦ ꯂꯃꯥꯡꯗꯣꯡ ꯁꯣꯏꯗꯣꯜ ꯍꯥꯏꯗꯨꯅꯁꯨ ꯁꯤꯡꯊꯥꯅꯔꯤꯕꯅꯤ ꯍꯥꯏꯅꯩ ꯍꯥꯏ ꯆꯨꯝꯃꯤꯅꯦ ꯂꯃꯥꯡꯗꯣꯡ ꯁꯣꯏꯗꯣꯟ ꯍꯥꯏꯔꯤꯕꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅꯔꯛꯑꯦꯗꯅ ꯃꯥꯅꯤ ꯃꯥꯝꯍꯟ ꯅꯥꯠꯋꯥꯒꯤ ꯑꯄꯤꯛꯄ ꯑꯁꯥꯡꯕ ꯎꯁꯣꯏꯁꯤꯡꯗꯣ ꯏꯟꯆꯤ 2 ꯈꯔ ꯍꯦꯟꯇꯛ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯍꯥꯟꯕꯗ ꯀꯛꯀꯗꯣꯏꯅꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯆꯐꯨ ꯑꯃꯗ ꯆꯦꯡꯍꯤ ꯏꯔꯨꯁꯤ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯍꯩꯕꯨꯡ ꯃꯆꯦꯠ ꯑꯃꯁꯤ ꯃꯤꯅꯤꯠ 5-6 ꯀꯨꯝꯕ ꯊꯥꯗꯔꯒ ꯁꯦꯝꯕ ꯃꯍꯤꯗꯨꯗꯅꯦ ꯉꯁꯥꯏꯒꯤ ꯅꯥꯠꯋꯥ ꯎꯁꯣꯏ ꯃꯀꯛꯁꯤꯡꯗꯣ ꯑꯗꯨ ꯊꯥꯗꯔꯒ ꯄꯨꯡꯈꯥꯏ ꯈꯔ ꯍꯦꯟꯅ ꯇꯤꯡꯉꯒ ꯊꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯂꯧꯈꯠꯂꯒ ꯍꯣꯡꯉꯨ ꯃꯅꯥ ꯑꯗꯒꯤ ꯂꯥꯅ ꯆꯤꯡꯕꯅ ꯌꯣꯝꯁꯤꯜꯂꯒꯅꯦ ꯅꯨꯃꯤꯠ 8-9ꯃꯨꯛꯁꯤ ꯑꯣꯝꯃꯒ ꯊꯝꯕꯗ ꯂꯃꯥꯡꯗꯣꯡꯒꯤ ꯁꯣꯏꯗꯣꯟ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯑꯣꯏꯔꯦ ꯁꯦꯝ ꯁꯥꯕꯒꯤ ꯃꯑꯣꯡꯁꯤ ꯑꯃꯒ ꯃꯥꯟꯅꯗꯕ ꯌꯦꯀꯣ ꯃꯥꯟꯅꯗꯦ ꯑꯗꯨꯒꯅꯦ ꯁꯣꯏꯖꯤꯟ ꯑꯣꯏꯅ ꯆꯥꯟꯅꯗꯕ ꯋꯥꯁꯦ ꯎꯇꯪ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯋꯥ ꯃꯈꯜ ꯑꯁꯤꯗꯅꯤꯀꯣ ꯑꯗꯨꯒꯅꯦ ꯃꯥꯝꯍꯟ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯔꯝꯗꯝꯁꯤꯗ ꯋꯥ ꯃꯈꯜ ꯆꯥꯎꯔꯥꯛꯅ 12 ꯑꯗꯨꯃꯥꯏꯅ ꯐꯪꯉꯦꯅ ꯍꯥꯏꯅꯩ ꯑꯗꯨꯒ ꯎꯇꯪ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯠꯇꯅ ꯑꯇꯩ ꯋꯥꯁꯤꯡꯒꯤ ꯎꯁꯣꯏ ꯁꯣꯏꯕꯨꯝ ꯑꯗꯒꯤ ꯁꯣꯏꯖꯤꯟ ꯁꯣꯏꯗꯣꯟ ꯑꯗꯨꯝ ꯆꯥꯅꯔꯤ ꯍꯥꯏꯅ ꯍꯥꯏ ꯏꯇꯩ ꯎꯁꯣꯏꯗ ꯌꯥꯎꯕ ꯆꯤꯟꯖꯥꯛꯀꯤ ꯃꯆꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯎꯁꯣꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯌꯥꯎꯔꯤꯕ ꯆꯤꯟꯖꯥꯛꯀꯤ ꯃꯆꯜꯁꯤ ꯑꯍꯥꯟꯕꯗ ꯎꯁꯣꯏ ꯒ꯭ꯔꯥꯝ 100ꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯇꯤꯟꯅ ꯒ꯭ꯔꯥꯝ 4 ꯌꯧꯅꯤꯡꯆꯤꯠ ꯂꯩꯅ ꯌꯥꯎꯏ ꯑꯗꯨꯒ ꯀꯦꯜꯁꯤꯌꯝꯅ ꯒ꯭ꯔꯥꯝ 10 ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯅ ꯒ꯭ꯔꯥꯝ 5ꯒꯤ ꯆꯥꯡꯗ ꯌꯥꯎꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯅꯔꯦꯜꯅ ꯒ꯭ꯔꯥꯝ 1 ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯌꯥꯎꯏ ꯑꯗꯨꯒ ꯐꯣꯁꯐꯔꯁꯅ ꯃꯤꯂꯤꯒ꯭ꯔꯥꯝ 65 ꯑꯥꯏꯔꯟ ꯑꯗꯨꯒ ꯚꯤꯇꯥꯃꯤꯟꯁꯤꯡꯁꯤ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯁ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕꯁꯤꯡ ꯌꯥꯎꯕꯖꯥꯠꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯏꯇꯩꯃ ꯑꯗꯨꯒꯅꯦ ꯏꯇꯩꯃ ꯎꯁꯣꯏꯗ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕ 하이드로사이닉 애시드 ꯀꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯍꯩꯃꯥ ꯃꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯎꯁꯣꯏꯁꯤ ꯄꯥꯅ ꯁꯣꯏꯗꯣꯛꯂꯒ ꯄꯨꯡ 12ꯃꯨꯛꯇꯤ 이싱ꯗ ꯇꯤꯡꯊꯣꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯎꯁꯣꯏ ꯑꯣꯏꯔꯤꯉꯩꯗ ꯐꯪꯗ꯭ꯔꯒ ꯁꯣꯏꯕꯨꯝ ꯁꯣꯏꯖꯤꯟ ꯅꯠꯇ꯭ꯔꯒ ꯁꯣꯏꯗꯣꯟ ꯑꯣꯏꯔꯛ ꯃꯇꯝꯗ ꯐꯪꯕ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯐꯪꯉꯤꯌꯦ ꯃꯉꯣꯟꯗ ꯑꯗꯨꯕꯨ ꯀꯩꯅꯣ ꯏꯇꯩ ꯑꯗꯨꯕꯨꯔꯣ ꯀꯦꯟꯁꯔꯕꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕ ꯁꯦꯂꯦꯅꯤꯌꯝ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯑꯁꯦ ꯎꯁꯣꯏꯗꯗꯤ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯁꯣꯏꯕꯨꯝ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗ ꯌꯥꯎꯔꯛꯏꯕꯁꯦ ꯃꯁꯤ ꯉꯛꯇ꯭ꯔꯥ ꯑꯉꯛꯄꯅꯤꯀꯣ ꯏꯇꯩ 이bungo nane handi hawai jar londana he yolimnido aduna hawai jar sida kari yauge dong ta hayudana inihal hawai jar sidi afaba chinjak masal yam yauba vegetarian amadi non vegetarian ani makine thongba khuthongda mabu heta thaldine chapchan hawanba yaba chinjaki machal amani ine is sanga chadaba vegetarian gi hawaijar chagem pombada pakhonga yongchak maruga hapadudi chap chana dum hawida hawaijar chagem pombada pakhon khajing pokchaubi dagi ngamu leirauga thakpadusu yam hawkhra ponida ado inihan hawaijar da yauriba maruiba chinjaki masal singsidine ahanbada protein haibase masi gram 100 gi manungdane gram 94 yauropna yawi aduga fat haibadi mahaugi sarusina ne gram 19 lomgi changsi yauba aduga amuk chanang haibadi carbohydrate harisina ne gram 12 muki khara hena yawi aduga gram 100 da yauba shakti piba ngamba masaksina ne calorie 150 gi mathaktani calcium sina milligram 350 gi mayada iron na milligram 100 gi mayada aduga sodium potassium zinc na chingba su ndum yawi
Maroiba chinjaki matan yamna yawbadunaniko. Hawaijar thaktuna thongba insangsi mapung oiba insang haiduna hek kaunaribase. Sumi adunani. Ibungo, itaimadi utongari namjaba misakni. Aduna utongari dana chinjaki kari matan sing yawribage haibado itaima sum khangningba. Itaima aina sum thengnajarakpada utongari da protein gi sangsi samagi manungda 38 gi mayada yawi. Aduga lipid sina samagi manungda 13 gi mayada yawi. Aduga amino acid oina sada nipal khare henbagi sangsida mu yawba. Masida natana iron adigi calcium, sodium, potassium si masisu marang kaina dum yawi. Ngaiko ibungo adudi hentak tadi kari maruiba masal sing yawriba. Inihal hentak ta su utongari ga hairap manana protein se masi samagi manungda 38 gi mayada dum yawi. Aduga lipid su hairap manana samagi manungda 13 changda dum phangi ma se. Aduga amino acid aduga calcium, iron, sodium, potassium sisu utongari ga hairap manana adumak hentak ta su yawi ni. Nungaireda ngasidi hentak na pan irombado yumda ena satharurage. Hai ibeto no purokpa ngari duga. Ekhoi thoibuna purokleba lamangdung choidon chiga. Hai pajana amukta irolo. Lokotpa yabar amukta yengsin he mabuk nangba. khôi ghi lăng na khôi she